Licipriya Kangujamna UK gi Ningthou Charles III ga Unaduna Wari Sannakhre. Climate and Environment Activist Licipriya Kangujamna UK gi Ningthou King Charles III ga Unakre. Mahakna Manipur gi Puwari da British gi Ningthou unaba ahanba maitai macha oire. Mahakna Manipur amati climate change ki maramda wafam kaya khanakhi haire. Mahakna numit humni gi Berlin khongchat manungda Germany gi President Frank Walter amade Kenya gi President William Ruto ga su unaduna Lairaba Laivaksingda Germany na lusingduna Lairiba Laivaksingda Climate Compensation pinaba taksinke. Licipriya Germany Government ki Ministry of Foreign Affairs na akhanana Berlin Energy Transition Dialogue 2023 hawdokpagi thoramda malemgi lusingba kayada keynote speech pinaba khalakhibanai. Mahakna Germany da hek thungbaga Germany Foreign Minister Annalena Baerbockna Berlin City da taramna okhi amade Foreign Ministry Office ta koina puduna Miyoi kayada Licipriya bu masak takhe taramna okpage VIP chaklen amasu silamkhe. Berlin Energy Transition Dialogue hawdokpagi thoramatuda Licipriya na hai malemgi lusingba singna ngahak ke baboktagi khuba khara khuraknaba program khudingda wa pangangda ngangbagi hainabi adu thadokpiro. Nakoina malem asi kannaba asengba thabak tawba pame sahi lisang sinna malemgi lusingba singna oidaba kaya ngangduna lakle. Masina maram oiduna aikhoigi malem asi ngasidi mang taganba henman khibana amugana semjin sasinba yaroidaba aruba phibam amada leire. Nakoina thabak tawba ngamdraga aihakuma chahi nauriba ngang kaya gi punsi climate change na maram oiduna pikhamna haliba se miyamna yapham thokte lan tawduna dollar billion kaya mangan bagi mahutta malem dalaira ba koknaba angang sing lairik tamhanbada amade climate change thengnabada sizinarabade aikhoigi malem ase kaya da ningthijaba malem ama oigani haina mahakna lusingba kaya da wang hangkhe. Maduda Kenya gi President William Ruto na Licipriya gi wataraba matung penbi daduna mahakna phamlamba chaukri adudagi hawgalaktuna Licipriya gi wangang pham stage fawba kakhalatuna khut sokhe. Aduga tariba miyoi kaya na milu pirang sinthaba phawba yaukhe. Mathangi numita mahakna Germany gi President Frank Walter amade UK gi Ningthou King Charles III ga Germany gi Presidential Palace ta unakhe. Licipriya na tawriba thabak khara asida King Charles na penba phongdokhi amade Germany President thagatke. Mahaki khongchat asida Licipriya gi apokpi ima suloina khi haide mahakna makhata na hai aihaki Germany khongchat asina aigi climate change ki movement asi hena mapangal kangkhat halaga nei masina no ba thauna ama aingonda hapire aihakna laklibasi malemgi angangsing malemgi elhomi sing amade climate change na wa piri ba laida ba laiwa kaya ge mahut siliba nei lusingba singna aingonda piri ba thajaba kaya ase manganda ba chumga nei. Oil tanker mai chakre ngarang nungthil pung 3 minute 30 rom tabada more tamda thorokpa diesel hablakpa oil tanker tata truck ama sibong khudeng thabe village yogadaba kilometer 2 rom walingai da mai chakre haidiba diesel hablakpa oil tanker gari adu Imphal lomdagi thorakpa nei mamang thangba engine gi sarukta mai hawduna chaklakpa nei mai chakpa duda Imphal more lambi sembagi thabak suriba SKVN SPG company gi miyoi singna water tanker sizinaduna mai adu kannaba kana honaduna mai adu kanba ngamkhe.